ngasi gi maru iba video holding gi amangda ngarang kuki singna meetei gi mathakta protest ama tauhi adu dugi kuki singda ina pakhum tang pijage makoina ngarang meetei repis go back aina hayaba adu oiragadi asigi satam singse kaubirabara kuki na hoy ima da gisun ahan oiba abok singmuna koina karam haina hatkhi akoi di chin thiba se haina di akampen ngang ba haina dabani na social media da thoga akapen ngangning de adubu nakoina khangam ngani aduga sahi phadriba angang aduga gi su hena pikliba sahi sujadriba angang singmuna koina karam haina hatkhi aduga student karisu mara lejadraba lansiga mari leinadraba linthoi ngambi hemanjitbu nakoina karam haina hatkhi asuguma kayama le akoi puthokte aduna hoji aikoi meetei gi mathakta nakoina tausaliba blame badnam mayam do nasada na khandaraga yengu lanse noina na haurakibani Susanpur romda nakoina kari tauraki irang horakpa matamda meetei nupi kya gi mathakta nakoina karama sajali chatkhiba nakoina khandabiu aikhoidi nupi angang jonthoga nupi angang sibu lansi ga pusalaga isaki ijat jolaga achumba sanaba do khoi tawningde asi aduna asigi saktam se yangbiraga nakoi gyan tabiu। आप सभी को नमस्ते। कुकी लोगों ने कल एक प्रोटेस्ट किया था मेetei रेपिस गो बैक। मैं कुकी लोग से यह कहना चाहूंगी, इन तस्वीर को देखिए। कुकी लोग छोटे छोटे बच्चे नाबालिग और साथ में हमारे माता से भी ज्यादा उम्र की हमारे दादी की उम्र, इन सबके ऊपर कुकी लोगों ने कितने बर्बरता से कितने बेरहमी से हत्या किया था। ये सोशल मीडिया पर, ये सारे न्यूज चैनल्स पर दिया गया है। सभी को सच्चाई मालूम है। मैं सोशल मीडिया पर गंदे शब्दों का इस्तेमाल नहीं करना चाहूंगी। और यही नहीं, लिंथुई गंबी हेमंजित ये स्टूडेंट है, इन दोनों को भी कुकी लोगों ने किस तरह से हत्या किया था ये सब सोशल मीडिया पर अपलोड हो चुका है। और यही नहीं, ऐसे कितने कहानी है जो कुकी लोगों ने meetei लोगों के ऊपर टॉर्चर किया है। और ये सब मैं अभी सोशल मीडिया पर गंदे शब्दों का इस्तेमाल नहीं करना चाहूंगी। कुकी लोगों से मैं ये कहूंगी कि पहले अपने गिरबान पर झांकिए। 3 मई 2023 को कुकी लोगों ने ये जंग पहले शुरू किया था। चुरचानपुर पर जो हमारे meetei लेडीज, वहां पर meetei महिलाएं, meetei लड़कियां चुरचानपुर के हॉस्पिटल पर वहां पर काम कर रहे थे, उन सबके ऊपर क्या क्या सलूक किया था, उन सब के बारे में सोचिए। हम meetei अपने इज्जत को सारे आम लीलाम नहीं करना चाहूंगी। इसीलिए कुकी लोग से कहूंगी, कुछ भी कहने से पहले सोच लिया करिए, सोच लिया करो, कीजिए नहीं, सोच लिया करो। कुकी लोगों को रेस्पेक्ट देना, कुकी लोगों को रेस्पेक्ट देना कुकी लोगों को शोभा नहीं देता, हजम नहीं होता रेस्पेक्ट कुकी लोगों को। नेशनल एंथम गाने पर हाथ धूल हिल कूल कर जो नेशनल एंथम कल कुकी लोगों ने गाया, नेशनल एंथम उस तरह नहीं गाया जाता। नेशनल एंथम का इज्जत करना सीखो पहले। हम मक्ता देचनाव मैम हयेंग गेब इंफॉर्मेशन अमा खक लैरे कुकी सिंगना हयेंग तौगदबा प्लान अमगी मतंग इंफॉर्मेशन लैरे हैना सिगी पाव अमा लाई सिगी पाव से आना तामिनरसी चनाव मैम कुकी सिंगी हयेंग तौगदबा प्लान ने नोटिस कुकी नुपी सिंग नाकोई हंदोरकलो हजिक्ति सहिंग चाबा सिंगना प्रैक्टिकल एक्शन तौगदबा मतम यौरे आइखोई करिसु कीदे आइखोगी सहिंग चाबा सिंगना सेंट्रल फोर्स सिंग असि चाद्रिगैदा मकोई लोइना चेन खरगने ख्वाइदगी साथीबा खोई बी सिंगी थोंग मफम खुदिंगदा हांगदोकलगा थमले आइखोगी मतिक चाबा खुलाई सिंग लोइना सीबा कीदना रिदीदा लैरे आइखोइना मकोइबु सिंगजंगना उ पंबी कक्पगुमना लोइना कक्कने लोकेशन पंदे security force ta attack tawgadaba plan di hayengine security force ta attack tawba ngamdraga maitagi anakpa khul singda attack torakpasu yai aduna section na laibiu haiba wafam page asina fongdokli aduga muka kuki da oina cylinder tobiro central force na karigi ngakpa senba ngamdribano miyamgi lan thum ngakpa senba ngamdraga di kuki da cylinder tobiro haina asang kasarna fongdo khare asigi pawse jo taminar se koi chinau mayam मियामगी लंथुंगाक पंगमद्रबदी कुकी दे सरेंडर तौपिरो हाइना आसांका साना फोंदोरखरे यूनियन होम मिनिस्टर अमित शाह ने प्रिसाइड तौदुना पांगथोकिबा सेक्रेटरी रिव्यू मीटिंग दा लौकिबा वारेप की मतुंगिना ngarangdagi haukiba free moment gi khongthangda kangpokpida kuki jo singna gari mai thaba nung thomjinba amadi irang kya sathakiba duda central government gi security force singna karigi action lokhatpa ngamdribano hangladuna center na miyam gi punsi amasung lanthum ngakpa ngamdrabadi kuki da surrender tawbiro haina social activist asanka sana pendaba phongdokre aduga nakana maromda amuka Mizoram की CM की मथकता सेंट्रल गवर्नमेंट ना फॉरेन पॉलिसी दा
state government na yausen bagi authority leite ai wafam kaya ama thamai asigi pause kai noi chinaw mayam taminasi ko Mizoram CM की थोंगदा सेंटर न मसिन कांगलक्ले म्यांमार की लांगलरूप सिंह पुनसिनब एग्रीमेंट साइन तौनबदा मिजोराम की चीफ मिनिस्टर लालदू होमा मसा सरुक याखिबगी मतंगदा सेंटर लिंगा की माइकेदगी मसिन कांगलख्रे हंदक म्यांमार की लांगलरूप सिंह अमतो इन पुनसिनब की एग्रीमेंट साइन तौनबगी थौरम अम मिजोराम द पांगथोखिबग लोइनना थौरम अदुद मिजोराम की चीफ मिनिस्टर लालदू होमा सरुक याखिबगी मतंगदा सेंट्रल गवर्नमेंट न पाखुम पीरदुना फॉरेन पॉलिसी दी स्टेट गवर्नमेंट न यौसिनबगी अथॉरिटी ओइदे हाइना अदुगा लाखलिबा तांग 13 दा भारत की होम डिपार्टमेंट ना सिलगा मणिपुर की सीएस ऑर्गेनाइजेशन की लीडर सिंगा लोइनना कुकी सिंगा अपुनबो ओइबा मिफा अमा फंबगी सिलबसिदा फोक्स की माइगेदेगी यावबो ngamaroy hebagi wafam kaya amasu thamai asigi pause taminasi chinaw mayam यामना इनफॉर्मल ओइबा इनवाइट अमदा भारत की होम डिपार्टमेंट सिलगा मणिपुर की लेरिबा सीएसओ लोप सिंगी मकोक थोंग सिंगा लोइनना कुकी की मियोय सिंग सरुक यारगा अपुनबगी मिफाम अमा लाखलिबा मार्च 13 असिदा फमगनी हायरकलिबा असिददि फोक्स की थौमी सिंगी ओइनादि सरुक यारा रोय हाइके मणिपुर की लेरिबा गवर्नर अमदि सेंट्रल लेंगाना तुंग कोइना सनबा याबा मरु ओइबा रिजोल्यूशन अमा लौनबा कौरकपा मिफामदा सरुक यागनी मदु नतना ngaihak ngaihak की ओइबा फिरेप लौरकपगी वारेपतदि सरुक यारा रोय हाइके अमदि हौजिक मणिपुर लान लोइद्री हाइबसे मियामना खंगजिनबियो मणिपुर की गवर्नर सिंह अमदि तंपाकता खुलाई थिनगलकनब खंगनख्रबा मतुंग तंपाकी ओइनादि खुलाई मसिंग सुना थिनगत्ख्रे हाइना सबसाना लौरे अदुबु लाइबक थीबदि चिंगद खुलाई मसिंग कया थिनगलक्ख्रे हाइबदुदि खंगबगमद्रे नोंमा नत्रगा नोंमदि सोयदना तोंगानबा लैंगाक सेंबा पामनिबा फुरुप सिंगना लांदारकपा याबगी फिबमदा लै अदुना अखोय पुना सेक्शन मिनसि हाइके मुका नाकाना मरोमदा मुक अमिसाना कुकी सिंगना तालिबा सेपरेट एडमिनिस्ट्रेशन की डिमांड से पीबगमोय हाइबगी वफम कयामसु थमखरे हाइरी असिदा हाइजेनिंगबदी ngarangsu होम मिनिस्टर अमिसाना नेशनल हाईवे दा फ्री रिज्यूम चथोक्सिन तौबा यारनी ना हाइखिबगी मतुंगदा ngarang से कुकी इलीगल इमिग्रेट्स कुकी नार्को टेररिस्ट सिंगना होम मिनिस्टर अमिसाना थमगे वाफम अदुबु अरानबा ताहल्लगा मफम अदुदा चथोक्सिन दा अथिंगबा अपनबा कयामसु पीगी अदुबु होजी होजी अमिसा अखोई होम मिनिस्टर अमिसाना कुकी सिंगना तालिबा डिमांड से ओइथोकपा यादा वाफम नि हाइरिबसे असिदा सब चाबा एक्शन लौखत पिरगा असिगुंबा डिमांड तालिबसिगी मथक्ता तौबा याबा एक्शन लौखत पियो वाफम जसी हाइजरगा पावसे तामिनसि कोइ चिनाव कुकी जोन तालिब यूनियन टेरिटोरी की डिमांड असे सेंटर न याब ngamloidaba amane haina Amit Shah na phongdokre मणिपुर कुकी जो फुरुप तालिब यूनियन टेरिटोरी की डिमांड असे सेंटर न याब ngamloidaba amane haina यूनियन होम मिनिस्टर अमित शाह ना मणिपुर की गवर्नर द खंगलक्रे हाइरे चनाव मैम पाव तामिनसिको अमित शाह ना थंगयो वाफमबु कांगपोपीददी अरेंबा ताखरे असि करिगुंबा तंपाक्तो ओरंबा तारगदी करि ओइनिको अदो पावसे आना तामिनसिको अरे अमित शाह की फ्री मूवमेंट की वाफम कांगपोपीद अरेंबा ताखरे कांगपोपी लांदुना चटपा ngamkidre फोक्स की खोंगसचु चलहनखिद्रे सेक्रेटरी की गाड़ी मई थाखरे कुकी नहा अमा सिरे निफुरोम सोगले यूनियन होम मिनिस्टर अमित शाह न मार्च 9 मणिपुर की लंबी सिंह फ्री मूवमेंट याहनब पिरकिबा इंस्ट्रक्शन मतुंगिना ngarang सेक्रेटरी की अकन सेक्शन थौरांग लोइनना एमएसटी की पैसेंजर बस सर्विस हौदुना नेशनल हाईवे 2 दा सेनापति तमना चटखिबा बस कांगपोपी डिस्ट्रिक्ट की मफम कयादा मसिंग यामलब कुकी सिंगना लंबी थिंगबदगी लांथोक्तुना चटपा ngamkidre यूनियन होम मिनिस्टर अमित शाह की वाफम अरेंबा ताखरे अमरोंदा फोक्स की इंग तप्पगी पाउजर पुबा खोंगसचु सेक्रेटरी सिंह चलनखिद्रे रैपिड एक्शन फोर्स RAM न तोंगबा मिनी बस अमा कुकी सिंह मई थाखिबगा लोइनना सेक्रेटरी फोर्स की माइकैदगी लंबी थिंगबा कुकी नुपी नुपा सिंह तखाइनब होनबदा टियर गैस सेल सिंह कापखिबगा लोइनना खोंजंग संगसिलकपा कुकी सिंह की मरकता मियोय अमा सिखिबगा लोइनना निफुरोम असोक अपन नंखरे असोक सिंह की मनुंगदा 13 फिबम लुना सोखि हाइरे सेंट्रल गवर्नमेंट लोकलप थौरांगी मखादा ngarang ayuk इम्फाल की इंटरनेशनल एयरपोर्ट की पैसेंजर बस सर्विस अमदि हेलीकॉप्टर सर्विस लमथाखे मसिंग यामलब सेक्रेटरी फोर्स न ngak सेंटना लमथाखिबा रूट सिंह अदुदि इम्फाल की कांगपोपी फाउरगा सेनापति यौबा अमदि सेनापति दगी कांगपोपी फाउरगा इम्फाल यौरकदब बस अमदि अतै गाड़ी सिंहने इम्फाल दगी बिष्णुपुर फाउरगा चुरचांदपुर यौगदबा अमदि चुरचांदपुर दगी बिष्णुपुर फाउरगा इम्फाल यौरकदब बस अमदि अतै गाड़ी सिंह लमथाखिबनि रूट सिंह असigi manungda national highway 2 da इम्फाल दगी कांगपोपी डिस्ट्रिक्ट फाउरगा सेनापति यौनु चटकदब बस अमदि अतै गाड़ी सिंह कांगपोपी डिस्ट्रिक्ट की मफम कयादा मसिंग यामलब कुकी नुपा नुपी सिंहना लंबी थिंगबुगा लोइनना साउना इरांग थोखिबने इम्फाल दगी लमथादुना सेनापति यौगदब बस अमदि अतै गाड़ी सिंह की खोंगसत मपुंग फाहनदनबा मसिंग यामलब कुकी सिंहना
ngarang ayu angan badagi hauna thoraktuna modbung gampi phai kai thelman bi amadi proper kangpokpida lambi thingbagi thabak sathaki lambi da gari chatpa yadana banu uwa pasien baga loina na tier mai thaduna thamki lambi chatpada apanba ayet pathohandana ba haiduna kangpokpi gi tongan ba mafam singta masing yamlaba forcing deploy tawduna thamlabasu kuki nupa nupi singna singthaktagi national highway da nungjaw sing intaraktuna lambi thingbagi thabak sathaki pawsina hai gambi phai amasung kai thelman bi area da security force amasung lambi thingba kuki singa anigi marakta sound mukna rakhi kai thelman bi area da lambi thingba sing amadi security gi akanba muknaba kadomdagi kap thorakpano khangdaba nongoi maruna panduna lambi thingba saruk yaba kuki naha ama laikhidabaga loinana miyoi 15 rom aso apan nangki gambi phai area da su security force amadi lambi thingba singa akana mongda muknaba loinana security force na tear gas cell sing kaptuna miyam tan khaina ba honaki nakalani gi marakta muknaba gi thodokta lambi thingwa khongjang sangsenba kuki miyoi kunthra gi mathakta aso apan nangtuna manak nak palayeng sangda pukhatuna laikanaki asok pasing atu gi manungda tara tarukti phibam luna soki haire modbung dagi hauroga proper kangpokpi phawbu gi marak mafam kayada lambi thingba singa security force ka muknaba gi thodok sing thoki security force na tear gas cell sing kaptuna miyam tan khaiba gi thabak sing sathaki khongjang sangsenba singna security force tat nunglang senduna amade nauri kap senduna landaki amade security force na tonglakpa miniba sama khongjang sangsenba singna mai thake haire nakal amarom da yamna duga asang kasarna thamakhiba wafamda mapum phana taminasi ko Central Force na karigi kuki singi mathakta matik chaba action lokhatri bano president rule manungda kuki singna tawri base karino haibagi wafam se phajana taminasi ko ichinaw mayam social activist asang kasana ex ta kangpokpi da kuki protester singna highway gi mayai maktada MST Manipur State Transport ki bus ama mai thaba amasung irang kya chathabagi video footage sama golina thagalakpa maha ki warol da hai central government ki security force sing kadai da laikhrabage karigoma central government na miyam ki punsi amasung lanthum ama di punsi ngak senba ngamdrabadi central ki lusing sing kuki da surrender tawbiro aina makha ta na thamliba wafam de president rule kadai da laikhrabage haibasine asang kasa ge wafam adu da nilmani kauba amana pirakhiba paukhum amada ngasigi thodok adu security mapung phana sem sabagi mamita de phattaba mi gi thabak loisin ba haibasi matam khara changani haibasi ekoi khudemana khanglabane atopa mi amana makhata na kuki singna torok thabak singda India government na kari amata tawba ngamdriba sin takpade India government su kuki narco terrorist singa satminare haibani haina phongdorakle panba yabadi Manipur da president rule thongkhaba matung union minister Amit Shah preside tawduna pangthokiba ahanba security review meeting aduda laukiba warip singi manungda Manipur gi lamdi singda ngarang dagi free movement hauhanna bakhangan khibane ngarang ahanbo in state government na akanba security ki section thauranga loina na chatkhiba free movement gi thabak adu kuki jo singna yaning da phongdok paga loina na kuki jo singna taleba separate administration gi demand si pidri fauba free movement yaroi haina phongna laukthokibane India government gi thaurang si da phongna singna raduna social media da thadrok video amada kulai matik chana paiba mamai khumjinba kuki jo village volunteer ni haijaba mi kharana kuki jo area singda separate administration thamdra fauba free moment leiroi haina aiba cherol ama pathok na lauthokibane ima singna rajniti da changsilaga naikhairapa matam Pari mom channel sibu yengbiriba mayam punang pui kai khumna jari ichinaw mayam kuki na handagi president rule pi waina launa leibane ba ado president rule pi daga na kuki singna karigi adugi mayokta mok chongthura inwa ba Amisa na thamgiba wafam home minister Amisa gi wafam kuki singna kari sunata bagumna Amisa gi order do bu inbidraga kangpokpi romda Amisa gi thokhiba order do kari sumawa lawdi na khudam chanang loina pi khare aduga hojik kuki singna chathariba kangpokpi da ngarang taukhiba matau mom susan purom da ngarang taukhiba thodok mayam do adumaina kari gumma tapak romda toramba taraga din nongalakpa nangoi khudak ta nungthang duga gi jum kaya manung da changdana kari tawgane abado mayam se na khangmani ko dugi matang ge akhoi jam changjallaroi ga ba adubu hojik kuki singna president rule ana leirambado hojik kuki singna apamba president rule dune aba piri bado aduga kari gi president rule na thamiba leiriba thoiba order singdo kari gi follow tawdrino aba aduni ko aina haijagadabadi aduga amuka asai ekhoi gi Fox ki maigedagi thamgiba wafamdo aduda mapum phana mok tamina si koi chinaw mem khangde hojik president rule ni haina home minister Amit Shah na thamgiba wafamda su kuki singna mawa lawde aduga mukamo separate administration di piro haina home minister na haikhary adugi tamak thagachari adubu hojik thoiba order si sab chaba adu lengba yadraba order ni haina
kuki sing khangde leiba meetei singi mathakta khangde order dubu follow tawhanbina bagi tamakta aikoi gi leiba lenga ki pungning chingchenjage aduga asai fox ki maigedi thamaiba wafam do mapum phana tamina sikoi chinau mem Manipur की गवर्नर की फ्री मूवमेंट ओहलगनी हाइखिबा वाफम अदु तसेना लाइबक थीबने इंडिया लेंगाक ना वारी सासी हाइरगदी मापुंग ओइना तुंग कोइना चटकदबा वारेब लौबियो गामलुइदबा ओइरगदी लौबिगनु हाइबा वाफम थमके ओइदबा फिबा मसेदा फोक्स की माइकेदगे मखा ताबा खोंगचत चटपदा सरुग यारारोय लेंगाक ना हाइबा वाफम मसेदा थाजनिंगाय ओइद्रे हाइके कांगपोकपि फावरुग सट aduga mukai chinau mem yamna kanagadaba amadi yamna maruiba pawama haiba tare si pawsena taminasi aikoi myamna yamna khangjengadaba wafamni haina khanjabade sigi pawsi zo marak siga hapchabani ado pawse taminasi koi chinau mem PSSigi aroibo oina Manipur kuki haiba asi kana no haina Ministry of Travel Affairs amadi state government na public ta khangan bigadabani Manipur gi ST list kuntra mari gi manungda yauriba thadau mate any kuki tribe hariba asi tangbu kuki ni haina khangnai thadau di masana kuki natte phongna songthoklaga haijari mate tribe population asisu lising taramuktani any kuki tribe haina nauna hapsin kriba asigi population lising kunganipan ga chamri kuntra ga nithoi yaukre 2011 census record ki matung ina miyoi lising kuntra nipu khak asinara Manipur da problem thoan bada center amadi state government na hojik fauba thingba ngamdriba asi any kuki tribe asida yauriba asi kana no haiba adu state government amadi Ministry of Travel Affairs na miyam da khangan pamthoi refugee mayam gi dumping ground oidana leire any kuki tribe north east ki Mizoram Tripura Assam Meghalaya amadi Nagaland da sukundari atai state singda kuki singi separate administration thadraga Manipur da talakli basi karigino Ministry of Travel Affairs amadi state government na ST listing asi north east ki miyam na thamnari ba maong da Manipur gi thamdaba karigino Manipur da refugee singi dumping ground semdaba Ministry of Travel Affairs yauna sille haiba ase north east pumbagi ST list thokliba photok ase yenglaga khangmangamle Gazetteer of Manipur 1886 listed matung inna kuki tribe clan adudi ahan bada thadau ani subada bungson ahum subada sangsen mari subada sengshan manga subada mangbung taruk subada khalangam taret subada chungloi nipan subada changput mapan subada haukip tara subada semte taragamathoi subada kamhau semte tukhaiba tribe oina sakhangan khre kamhau tijim chin tribe oina sakhangkhre atai lemoriba tribe singasi thadau tribe ni MC Kulo 1857 dagi Sir Nicholas Bitchan Bell 1945 ta chatkhiba thadau family tree da chongthu kawani pa amagi macha tauthang amadi hereditary dangel sithau singsan kipgen hokip chungloi hangsing hairiba sing asibu mapung oina thadau ni haina khangnai goite tauthang tu boy dangel 1 amadi holai hairiba tribe singasi thadau maron lolagasu chongthu ni haijai thadau ni haijade thadau tribe ki list ti masing yamde thadau speaking tribe ti punna kuntra Goite dangel city hawk singsit kipgen hawkip chungloi hangsing tauthang lodjem holai tubol som holho lupo lupeng mishaw mate baite ahungdim ngailut kilong inchon jongbi lungkim lenteng thangyu gangsen langam gauthang masigi manungda mate tribe tokhaiba tribe oina sakhangkhre thadau tribe oina leiriba amadi thadau dagi tokraba tribe masing khangdokpa ama mathau tari tribe sing ase thadau maron lonbagi mamingda ST gi reservation quota benefit chahi lisang sitna phangduno lakhibane thadau maron lonba makhai ST oiragadi India gi ST list kusem ase angak paphangna soire thadau maron lonba khongsai tribe ki luchingba ti lonkimna Assam gi AIR program da thadau maron adubu kuki maron ni haiduna panchin khibadagi hojiksu Assam da thadau marol ase kuki maron oina radio program sandokli Manipur da thadau gi thoram haina sandokli hairiba pastor ti lunkim asena kuki human rights organization UN yona appellation tohan khibani maram aduna cycle com dialect pu cycle kuki dialect onthok tuna khongsaina namna taba cycle area da kuki nomenclature da laiba pamli thadau namna taba kangpokpi da thadau oina laiba pamba haukre Manipur da laidiba tribe singa sigi manungda thadau na kanano kuki na kanano karamba kuki tribe Manipur da laidiba gi haiba adu Ministry of Travel Affairs amadi state government na public ta khangan biduna iranga se thuna loisin bigadabani adu natabida Myanmar da gi changlakpa khuding Manipur da kuki ST oidana lairagadi irang songnem nem loi haiba wafam pes asina phongdokli Ichinaw mayam kuki singna Central Force ta attack tawgani haibagi paw masu lai aduga kuki singna Central Force ta attack tawrakadaba sida
करीगुम्बा ngamdragadi meetei gi khunromdasu onsalakpa yai aduna alert na lebiu haiba pau khara lai asigi pau se tasan minaraga ekhoina seksinba kari toba phaiga yabado pau se tara khandamina siko ichinau mayam Fongdokpagi matung ina kangpokpi side rom da Kuki singna Central Security Force ta attack tawranaba plan tawkhre makhoigi leader singdagi green signal ngairi attack tawgadaba jagadi senapati amadi kangpokpi ga tainaba hembung beles tagi ngasi irang yamna kankhiba kangla tombigi gamki 5 beles anigi maraktani social media da leak oirabanina plan change tawkhibadi yai adumakpu security force seksilu meetei Kuki landa kangpokpi side ta irang laikide aduna casualty nangkide Aramadi CRPF kapun leminari ba kangpokpi SP office thadraga SP phukiba amadi center ga wari sanabada makoi na ngamduna Kuki militants armed volunteers amadi security force kapunna uyoksing post ngakmina khiba mayam adu ururaga President rules ki manung da su security force asi usitte lagliba security force sing adu meetei ni aduna uniform selaba su meetei security force na makhoi gi lamda changlakpa yaroi hairi ngasi kangpokpi site security force ka mukna bada village volunteer aso apan khara yaukhiba adugi laman khumnana ba plani CSF attack tawgani makhataba leader singna wari sarajagani hairi haiba wafam text translate asida phongdokni makhatana page asigi aroibo Ichinaw mayam ngasi gidi video se matang se ga loisanjarage aduga aroi budo paw ma ga su thamjaramge video siga soirang yaw kiba kya lerga so ngakpi waina pari mom channel na yengbiri ba mayam puna ke famde ikok nonjari aduga paw se aina lakhot sabadi mayam gi khara kana gadra khanjabadagi paw sing se aina collection tawjabani aduga ngasi gidi video se matang se ga loisanjarage mathang video dama unarasi kanglaipak na yai phare ibudo pakhang mana yai phare National Highway singda pre movement ge passenger bus thabada Kuki singna bus ama winger ama mai thakre Kuki ama sire ngasidagi nauna lam thaba haukiba kangpokpi pharuga senapati tamna chatkhiba MST gi bus service adugi mayokta kangpokpi district ki tongan tongan ba maphamda Kuki singna irang horakre irang adu laksenna bu honabada security force na tear gas cell kapada mioi kolom asopan nangkre CRPF ki bus ama yauna tata winger ama mai thakre Masigi matungda press na phangma paw amagi matungena Imphal dagi chatkhiba Imphal kangpokpi senapati bus adu security gi akanba section thorang amaga loinana chatkibane bus aduna kangpokpi district ki gampi 5 apa yorokpada mapham adu da hana dagi ngairaga leramba masing yamlaba chin Kuki jogi miyam amana bus adu da nung thajilakhe thawong adu control tawna bo hona bada security force singna tear gas cell kaya kapke maduda mioi kolom aso apan nangkhre amade security person anisu aso apan yaukhe hairi nakala marom da